ꯃꯆꯦꯃꯥꯏꯒ ꯇꯨꯔꯤꯅ ꯊꯦꯛꯅ ꯈꯣꯏꯅ ꯌꯦꯛꯄ ꯍꯧꯔꯛꯂꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯁꯛꯇꯝ꯫ ꯍꯥꯊꯨꯃꯜꯂꯤ ꯇꯥꯍꯥꯈꯤꯅꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯂꯦꯞꯍꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯅꯨꯖꯥ ꯃꯍꯥꯛꯇ꯫ ꯍꯟꯕ꯭ꯔꯥ ꯅꯨꯡꯁꯤ ꯁꯥꯏꯍꯧꯗꯤ ꯅꯨꯄꯥ ꯃꯍꯥꯛꯅ, ꯅꯨꯄꯥ ꯈꯨꯗꯤꯡꯅ꯫ ꯉꯥꯟꯕꯅ, ꯏꯃꯥ! ꯏꯃꯥ! ꯁꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯀꯨꯞꯁꯤꯜꯂꯨꯕ꯫ ꯉꯥꯟꯕ ꯁꯨꯃꯥꯡꯗꯒꯤ ꯃꯆꯤ ꯑꯃꯗ ꯏꯔꯨ ꯂꯨꯖꯔꯤ꯫ ꯐꯥꯅꯦꯜꯁꯨ ꯃꯣꯟꯗꯥ ꯑꯃꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯂꯩꯇꯦꯛ ꯑꯗꯨ ꯄꯥꯏꯔꯒ ꯗꯥꯔꯤ ꯃꯆꯤꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯕꯥꯛ ꯑꯗꯨ ꯈꯣꯠꯄꯤ ꯁꯥꯟꯅꯔꯤ꯫ ꯇꯅꯨ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥꯗꯣ ꯏꯟꯁꯥꯡ ꯂꯩꯔꯨꯃꯤꯅ ꯊꯣꯛꯈꯤꯕꯅꯤ ꯇꯥꯃꯣ꯫ ꯑꯦ, ꯐꯥꯅꯦꯜ, ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯑꯝꯇ ꯍꯟꯗꯣꯛꯁꯦ, ꯉꯥꯁꯦ ꯑꯝꯇ ꯀꯨꯞꯀꯦ꯫ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯅ꯫ ꯍꯥꯏꯔꯒ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯈ꯭ꯔꯦ꯫ ꯇꯅꯨꯅ, ꯁꯛꯇꯥ ꯑꯁꯤꯒ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯃꯦꯠ ꯃꯦꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯄꯨꯡ 4 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯁꯤꯜꯂꯛꯄꯗ ꯂꯣꯌꯥ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯒꯥꯔꯗꯦꯟꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯝꯅꯕ ꯊꯥꯔꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯃꯤꯕꯗꯨ ꯎꯔꯦ꯫ ꯂꯣꯌꯥ ꯆꯪꯁꯤꯟꯗꯨꯅ, ꯂꯦꯗꯤ꯫ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯕꯨꯔꯈꯥ ꯑꯃ ꯀꯨꯞꯄꯤ, ꯕ꯭ꯂꯦꯛ ꯃꯆꯨꯗꯅꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯃꯛꯇꯗꯗꯤ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯈꯤꯕ ꯃꯤꯡꯅꯤ, ꯂꯦꯗꯤ꯫ ꯂꯦꯗꯤꯅ, ꯐꯝꯃꯣ꯫ ꯀꯩ ꯇꯥꯟꯅꯁꯦꯕ? ꯇꯥꯟꯅꯕ ꯅꯠꯇꯦ, ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯥꯛꯄꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯍꯦꯛ ꯍꯦꯛ ꯄꯤꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯤꯌꯦ꯫ ꯂꯦꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, ꯀꯔꯤꯒꯨꯝꯕ ꯃꯤꯗꯣ ꯐꯪꯂꯗꯤ ꯃꯥꯕꯨ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯇꯥꯍꯠꯀꯅꯤ꯫ ꯐꯅꯤ, ꯐꯪꯂꯕꯗꯤ ꯃꯗꯨ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯋꯥ ꯑꯃꯒ, ꯀꯩ ꯍꯥꯏꯕꯤꯌꯣ ꯌꯥꯅꯤ꯫ ꯌꯨ ꯑꯥꯔ ꯑ ꯕ꯭ꯔꯦꯚ ꯕꯣꯏ꯫ ꯑꯩ ꯅꯪ ꯊꯥꯒꯠꯂꯦ꯫ ꯐꯔꯦ, ꯍꯜꯂꯣ꯫ ꯑꯍꯣꯏ ꯂꯦꯗꯤ꯫ ꯃꯥꯁꯨ ꯒꯥꯔꯗꯦꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯗꯤꯅ, ꯑꯩꯅ ꯆꯤꯡꯅꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯂꯨꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯄꯗꯨꯅ ꯏꯃꯣꯏꯅꯨ ꯏꯔꯥꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯦꯟꯗꯜꯁꯨ ꯊꯥꯅꯕ ꯍꯧꯔꯛꯑꯦ꯫ ꯕꯦꯜꯀꯣꯅꯤ ꯑꯗꯒꯤ ꯒꯦꯠꯇꯒꯤ ꯃꯪꯒꯣꯜꯗꯩ ꯂꯣꯏꯅ ꯀꯦꯟꯗꯜ ꯂꯣꯏꯅ ꯊꯥꯜꯂꯦ꯫ ꯑꯗꯨꯒ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯂꯒ ꯐꯣꯇꯣ ꯑꯃ ꯐꯠ ꯀꯥꯞꯄꯤ꯫ ꯐꯣꯇꯣ ꯑꯗꯨꯁꯨ ꯁ꯭ꯇꯦꯇꯁꯇ ꯌꯧꯍꯟꯈꯤ꯫ 1 ꯃꯤꯅꯠ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯂꯥꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗꯜꯁꯤꯡꯁꯦ ꯅꯣꯏ ꯂꯣꯏ ꯂꯣꯏꯁꯜꯂꯕ? ꯍꯟꯅꯤꯡꯕ ꯄꯣꯛꯎꯗꯦ, ꯍꯟꯁꯨ ꯍꯜꯂꯝꯗꯦ꯫ ꯑꯃꯃꯨꯛꯁꯨ ꯂꯥꯛꯑꯦ꯫ ꯐꯖꯔꯦ, ꯏꯅꯥꯈꯨꯟꯕ ꯌꯨꯝꯗ ꯂꯩꯇꯦꯡꯕ ꯑꯣꯏꯕꯅ꯫ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗꯅꯤ ꯃꯍꯥꯛꯅ ꯍꯟꯈꯤꯕ꯫ ꯏꯅꯥꯈꯨꯟꯕ ꯂꯥꯏꯔꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯂꯥꯏꯔꯕꯁꯨ ꯃꯤꯅꯤ, ꯏꯅꯥꯈꯨꯟꯕꯁꯨ ꯃꯤꯅꯤ꯫ ꯍꯣꯏ, ꯈꯦꯠꯅꯕꯗꯤ ꯂꯩ꯫ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕ, ꯏꯅꯥꯈꯨꯟꯕꯕꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄ꯫ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯥꯟ ꯂꯩꯔꯗꯤ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯉꯥꯟꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯁꯣꯜꯂꯤ꯫ ꯈꯪꯉꯥꯎ ꯉꯥꯎꯍꯟꯕ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯅꯦꯕ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯔꯒ꯫ ꯈꯟꯕꯇ ꯅꯠꯇꯦ, ꯐꯠ ꯊꯥꯖꯤꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯉꯥꯎꯒꯤ ꯇꯧꯏꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯟꯈ꯭ꯔꯗꯤ ꯍꯌꯦꯡ ꯃꯧꯒꯤꯁꯤꯡꯗ ꯆꯜꯍꯟꯗꯣꯏꯕ꯫ ꯇꯥꯅꯤꯡꯗꯦ, ꯑꯩ ꯉꯥꯡꯈꯤꯕꯒꯤ ꯋꯥꯈꯨꯝꯗꯨ ꯄꯤꯔꯛꯑꯣ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯗ ꯅꯠꯇꯅ ꯊꯃꯣꯏꯗꯁꯨ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯏꯁ, ꯏꯅꯥꯈꯨꯟꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯀꯅꯥꯅꯕꯨ ꯈꯪꯒꯦ? ꯃꯄꯥꯟꯗ ꯐꯖꯕ, ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯍꯩꯅꯧꯗꯣ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯗꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯍꯩꯔꯦꯗꯥ, ꯅꯪꯒꯤ ꯀꯔꯝꯕ ꯑꯔꯣꯠꯄ ꯋꯥꯔꯤ ꯂꯩꯗꯅ? ꯃꯇꯝꯅ ꯄꯨꯔꯛꯂꯁꯅꯨ꯫ ꯄꯨꯔꯅꯤꯃꯥꯅ, ꯊꯣꯏꯕ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯃꯦꯁꯦꯖꯇꯣ ꯃꯈꯥ ꯊꯥꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯛ ꯃꯍꯥꯛꯅ ꯊꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯏꯔꯝꯃꯤ, ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯊꯝꯗꯤ ꯊꯝꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯇꯧꯗ ꯍꯧꯔꯛꯂꯦ꯫ ꯃꯦꯁꯦꯖ ꯁꯦꯟꯇꯃꯛ ꯇꯧꯔꯒ ꯇꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯒ ꯊꯪꯅꯕꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯉꯥꯟꯅ ꯂꯩꯅꯥꯁꯤꯡ ꯑꯗꯨꯗ ꯌꯩꯕꯗ ꯊꯃꯣꯏ ꯅꯧꯍꯟꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯣ ꯃꯩ ꯊꯥꯟꯕꯅ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯒꯤ ꯐꯖꯕ ꯎꯔꯤ꯫ ꯀꯦꯟꯗꯜ ꯃꯆꯨꯒꯤ ꯕꯜꯕ ꯑꯃꯁꯨ ꯊꯥꯜꯂꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯒꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯁꯈꯤꯅ, ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯔꯁꯦꯅ ꯅꯃꯥꯅ ꯍꯥꯏꯍꯧꯕꯅꯦ꯫ ꯂꯩꯆꯤꯜ ꯍꯧꯒꯠꯂꯒ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯒ ꯃꯄꯥꯕꯨꯡ ꯂꯨꯄꯥꯒ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯅꯨꯒ ꯃꯃꯥꯒꯅ ꯂꯣꯏꯁꯤꯜꯍꯧꯔꯤ꯫
ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯄꯥ ꯄꯨꯔꯅꯤꯃꯥꯅ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯐꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯨꯄꯥꯅ "ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯃꯥ?" ꯄꯨꯔꯅꯤꯃꯥꯅ "ꯅꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩꯀꯣ, ꯃꯤꯠꯇ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯆꯥꯗꯒꯤ ꯃꯈꯣꯏꯅ ꯍꯦꯜꯂꯤ, ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯃꯄꯥ?" ꯊꯦꯝꯕꯣꯏ ꯆꯩꯕꯣꯏ ꯂꯨꯄꯥꯅ "ꯅꯪꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯈꯟꯗꯣꯔꯤꯁꯦ? ꯌꯥꯔꯦ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ." ꯄꯨꯔꯅꯤꯃꯥ ꯍꯧꯒꯠꯇꯨꯅ ꯉꯥꯡꯗꯨꯅ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯏ, ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯅ ꯀꯤꯔꯛꯑꯦ꯫ ꯌꯥꯔꯤꯕ ꯅꯨꯄꯤ, ꯄꯨꯔꯅꯤꯃꯥ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯞꯄ ꯂꯩꯇ ꯇꯧꯈꯤꯕꯅ ꯅꯨꯃꯤꯠ ꯉꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯉꯁꯥꯏ ꯄꯨꯡ 6ꯇꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯅꯨꯄꯤꯗꯣ꯫ ꯃꯅꯤꯅ "ꯀꯩꯕꯨ ꯇꯧꯔꯤꯕꯅꯣꯕ ꯅꯪꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ?" "ꯂꯩꯕꯅꯦ ꯄꯥꯕꯨꯡ." "ꯉꯥꯟꯕ ꯉꯥꯏꯔꯤꯕ꯭ꯔꯥ?" ꯈꯪꯉꯪ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯤ꯫ "ꯑꯩꯅ ꯒꯥꯔꯤ ꯊꯧ ꯇꯝꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯅꯦ." "ꯍꯩ, ꯌꯥꯔꯣꯏꯅꯦ, ꯇꯝꯍꯟꯒꯦ ꯍꯥꯏꯔꯀꯥꯟꯗꯅ ꯑꯃ, ꯍꯧꯖꯤꯛꯅ ꯑꯃ, ꯑꯩꯒꯤ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ, ꯒꯥꯔꯤꯒ ꯇꯝꯕ ꯌꯥꯈꯤꯔꯣꯏ." "ꯑꯗꯨꯗꯤ ꯒꯥꯔꯤꯁꯦ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ?" "ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯂꯣꯏꯔꯒ ꯇꯧꯒꯦꯔꯥ ꯇꯧꯔꯣ." "ꯅꯨꯃꯤꯠ 5ꯅꯤꯗ ꯂꯣꯏꯁꯟ ꯌꯥꯒꯗ꯭ꯔꯥ?" "ꯌꯦꯡꯒꯦ." "ꯑꯩꯁꯨ ꯊꯕꯛꯇꯣ ꯆꯠꯄꯗ ꯃꯤ ꯆꯦꯟꯅꯕꯗꯣ ꯄꯥꯝꯗꯤꯌꯦ, ꯏꯊꯟꯇ ꯆꯠꯄꯒꯥꯇꯣ ꯄꯥꯝꯃꯤꯕꯅꯦ." "ꯃꯗꯨ ꯌꯥꯕ ꯅꯠꯇꯦ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯄꯥꯇꯅꯤ ꯃꯥꯡꯖꯒꯗꯕ. ꯄꯣꯠ ꯑꯃ ꯍꯩꯖꯤꯟꯕꯗ ꯑꯃꯥꯡꯕꯗꯤ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯊꯟꯇ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ." "ꯑꯣꯍꯣꯏ ꯕꯥ." ꯇꯟꯖꯥ ꯑꯗꯨꯗ ꯒꯦꯠꯇꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯔꯅꯤꯅ꯫ "ꯊꯦꯡꯉꯦꯗ, ꯊꯕꯛ ꯑꯃ ꯄꯥꯕꯨꯡꯒ ꯆꯠꯂꯨꯁꯤ." "ꯑꯧ ꯄꯥꯕꯨꯡ, ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯦ." "ꯄꯥꯕꯨꯡ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ, ꯃꯐꯝ ꯈꯔ ꯎꯠꯀꯗꯕ." "ꯍꯣꯏ ꯄꯥꯕꯨꯡ." ꯂꯩꯆꯤꯜ ꯁꯥꯎꯔꯤꯔ ꯀꯔꯤꯅꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯉꯥꯟꯕꯅ꯫ "ꯋꯥꯔꯤ ꯏ ꯂꯣꯏꯔꯕꯣ?" ꯂꯩꯆꯤꯜꯁꯨ ꯊꯤꯟꯊꯗꯅ ꯈꯨꯝꯃꯤ꯫ "ꯂꯣꯏꯗ꯭ꯔꯤ." "ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯤꯗꯨꯅꯤ, ꯑꯩꯅ ꯇꯥꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯅꯤ." "ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯍꯩꯗꯨꯒ." ꯉꯥꯟꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯊꯠꯈ꯭ꯔꯦ ꯃꯅꯤꯒꯤ ꯈꯣꯟꯖꯦꯜꯅ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯂꯩꯆꯤꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯒꯦꯠꯇꯨꯗ ꯌꯦꯡꯗꯨꯅ "ꯑꯁꯥꯏ ꯄꯨꯡ 6ꯇꯒꯤ ꯂꯩꯔꯛꯏꯁꯦ, ꯁꯦꯀꯦꯟ 6ꯀꯤ ꯁꯛꯇꯝꯁꯦ ꯎꯅꯕ꯭ꯔꯕ?" "ꯃꯋꯥ ꯂꯧꯗꯦ, ꯋꯥꯔꯤ ꯃꯈꯥꯗꯨꯝ ꯏꯔꯨꯒꯦ." ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ, ꯊꯦꯡꯅꯔꯛꯀꯗꯕ ꯀꯌꯥ ꯉꯁꯤ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕꯨ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤꯅꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯟꯅ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯊꯔꯛꯄꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃ ꯇꯥꯝꯅ ꯊꯧꯊꯔꯛꯂꯦ꯫ ꯄꯥꯛꯂꯕ ꯂꯧꯕꯨꯛ, ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ, ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯀꯗꯥꯏꯗ ꯑꯃꯨꯛ ꯎꯒꯅꯤ? ꯎꯔꯣꯏ ꯃꯐꯝꯈꯩꯗꯁꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯟꯅꯕꯤꯔꯕ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐꯖꯔꯕ ꯈꯨꯗꯣꯜꯅꯤ, ꯈꯨꯗꯣꯜ꯫ ꯃꯅꯤꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯃꯅꯤ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ, ꯁꯣꯝꯗꯒꯤ ꯃꯤꯗꯨꯅ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ. ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯂꯛꯑꯦ. ꯁꯛꯈꯪꯗꯕ ꯈꯔꯅ ꯅꯨꯄꯤ ꯑꯃ ꯃꯑꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯃꯤꯅ." ꯃꯅꯤꯅ "ꯍꯣꯏ, ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯑꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯁꯦ." ꯐꯣꯟꯗ ꯊꯝꯅꯈꯤꯕꯒ ꯃꯅꯤꯅ "ꯒꯥꯔꯤꯁꯦ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯊꯧꯕꯤꯔꯣ." ꯉꯥꯟꯕꯅ "ꯄꯥꯕꯨꯡ, ꯑꯩꯅ ꯀꯃꯥꯏ ꯇꯧꯕ?" "ꯍꯩꯃꯥ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯀꯤꯟꯕꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯄꯥꯏꯔꯛꯄꯒ "ꯑꯩ ꯉꯥꯟꯕꯁꯦ ꯅꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯊꯥꯔꯛꯀꯦ, ꯃꯥꯕꯨ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯣ." ꯍꯥꯏꯅꯔꯤꯉꯩ ꯉꯥꯟꯕꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯃꯥꯒꯤꯅꯤ꯫ "ꯊꯣꯏꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯂꯩꯔꯣ. ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯝꯅꯦꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯦ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯦ ꯍꯧꯖꯤꯛ. ꯒꯥꯔꯤ ꯆꯠꯄ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ." ꯉꯥꯟꯕꯅ "ꯍꯣꯏ ꯏꯃꯥ, ꯍꯣꯔꯦꯟ ꯃꯐꯝ ꯆꯥꯅ ꯂꯩꯔꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯦ." "ꯍꯣꯏ, ꯏꯃꯥ ꯊꯝꯃꯒꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯐꯣꯟꯗꯣ ꯊꯝꯅꯈꯤꯕꯒ ꯉꯥꯟꯕ ꯃꯅꯤꯗ ꯂꯩꯁꯤꯜꯂꯛꯂꯒ
ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯒꯥꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ ꯍꯧꯖꯤꯛꯇ ꯀꯣꯜ ꯇꯧꯔꯛꯏ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯒꯤꯕꯨ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯊꯧꯔꯛꯏꯕ ꯒꯥꯔꯤ ꯑꯃꯨꯕꯁꯦ ꯑꯁꯤꯗ ꯀꯥꯈꯠꯂꯣ. ꯑꯩꯈꯣꯏꯒꯤꯗ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁ ꯃꯆꯥꯗꯨꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯉꯁꯤꯒꯤꯗꯤ. ꯄꯥꯕꯨꯡꯁꯨ ꯀ꯭ꯋꯥꯇꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯃꯅꯤꯡꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ. ꯃꯅꯤꯍꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯋꯥꯇꯔꯂꯣꯝꯗ ꯊꯧꯈ꯭ꯔꯦ. ꯉꯥꯟꯕ ꯃꯅꯤꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ. ꯏꯔꯥꯡ ꯑꯁꯤ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄꯅ ꯏꯝꯐꯥꯜ ꯃꯌꯣꯜꯂꯝꯗꯤ ꯀꯌꯥ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ. ꯒꯥꯔꯤ ꯑꯗꯨꯁꯨ ꯒꯦꯠꯇ ꯈꯥꯝꯂꯝꯂꯒ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ. ꯉꯥꯟꯕ ꯒꯦꯠꯇꯨ ꯊꯤꯜꯂꯤ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯁꯠ-ꯁꯠ ꯍꯥꯡꯗꯣꯔꯛꯏ. ꯉꯥꯟꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, "ꯏꯃꯥ! ꯏꯃꯥ!" ꯔꯤꯅꯥꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯕ? ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ?" ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ. ꯄꯥꯕꯨꯡꯅ ꯐꯥꯔꯝ ꯍꯥꯎꯁꯁꯤꯗ ꯉꯁꯤꯗꯤ ꯂꯩꯔꯣ ꯍꯥꯏꯔꯛꯑꯦ." "ꯑꯣ, ꯏꯃꯥ ꯁꯣ ꯑꯝꯇ ꯂꯧꯔꯨꯒꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯔꯤꯅꯥ ꯆꯪꯈꯤꯗꯨꯅ ꯁꯣ ꯄꯨꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯂꯦ. "ꯏꯕꯨꯡꯉꯣ, ꯁꯦ ꯁꯣꯁꯦ ꯁꯤ ꯂꯩꯔꯦ. ꯅꯆꯟꯒ ꯍꯦꯛ ꯆꯠꯂꯣ." ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ. "ꯂꯩꯆꯤꯜ! ꯂꯩꯆꯤꯜ! ꯀꯩꯅꯣ? ꯅꯣꯏ ꯇꯥꯃꯣꯁꯦ ꯐꯥꯔꯝ ꯍꯥꯎꯁ ꯐꯥꯎꯇꯪ ꯆꯠꯃꯤꯟꯅꯔꯨꯆꯣꯗꯅ." "ꯀꯅꯥꯒꯤ ꯇꯥꯃꯣꯅꯣ?" ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯉꯥꯟꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯑꯁ, ꯑꯩ ꯇꯜꯂꯦ ꯃꯥ. ꯅꯪ ꯀꯣꯛ ꯆꯠꯃꯤꯟꯅꯕ ꯌꯥꯕꯁꯤꯕꯨ." "ꯍꯩ, ꯑꯩ ꯈꯣꯡꯁꯦ ꯅꯥꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯉꯥꯟꯕ ꯂꯩꯆꯤꯜ ꯇꯥꯅꯕ ꯁꯣꯜꯂꯛꯏ. "ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯔꯒꯦ. ꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ." ꯂꯩꯆꯤꯜꯅ, "ꯌꯦꯡꯅꯤꯡꯗꯦꯍꯦ, ꯂꯥꯛꯑꯣ." ꯉꯥꯟꯕ ꯅꯣꯡꯃꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯃꯥꯒꯤ ꯃꯤ ꯈꯥꯏꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏ. "ꯐꯥꯔꯝ ꯍꯥꯎꯁꯁꯤꯗ ꯄꯨꯂꯞ ꯂꯩꯁꯤꯔꯣ? ꯑꯩꯒꯤꯗꯧ ꯃꯥꯜꯂꯦꯕ." ꯅꯨꯄꯤ ꯃꯍꯥꯛꯇꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ. ꯃꯃꯤꯠ ꯃꯅꯥꯒꯥꯇꯤ ꯊꯦꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤ ꯂꯥꯎꯊꯣꯛꯀꯩ ꯐꯠ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯤ. ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. "ꯌꯥꯏ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯦꯛꯑꯒꯦ?" ꯂꯩꯆꯤꯜ ꯃꯥꯒꯤ ꯁꯤꯒꯅꯦꯜ ꯃꯥꯡꯕꯤꯗꯣ ꯍꯧꯔꯛꯏ. ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯁꯣꯗꯨꯅ ꯉꯥꯟꯕꯒꯤ ꯂꯥꯏꯕꯛꯇꯨꯗ ꯊꯥꯔꯛꯏ. ꯉꯥꯟꯕꯅ, "ꯑꯁ, ꯑꯩꯕꯨ ꯔꯣꯕꯣꯠꯀꯤ ꯇꯥꯏꯞꯇ." ꯂꯩꯆꯤꯜ ꯒ꯭ꯔꯣꯡ ꯆꯠꯈꯤꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁꯀꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯔꯦ. ꯉꯥꯟꯕ ꯁꯣ ꯄꯥꯏꯗꯨꯅ ꯇꯞꯂꯤ ꯁꯨꯝ ꯂꯥꯛꯏ. ꯂꯩꯆꯤꯜ ꯁꯧ ꯂꯥꯡꯂꯒ, "ꯅꯈꯣꯡꯗꯣ ꯌꯥꯗꯕ ꯃꯤꯔꯣ ꯅꯪ?" ꯉꯥꯟꯕ ꯈꯨꯝꯗꯕꯤ ꯆꯪꯁꯤꯜꯂꯒ ꯁꯣꯗꯣ ꯁꯠ ꯄꯤꯁꯤꯜꯂꯛꯏ. ꯂꯩꯆꯤꯜ ꯂꯧꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ. "ꯂꯩꯔꯣ ꯑꯗꯨꯗ." "ꯐꯃꯨꯡꯅ ꯀꯗꯥꯏꯗ ꯊꯥꯔꯤꯕ? ꯃꯣꯠꯂꯝꯂꯣꯏꯗ꯭ꯔꯣ? ꯌꯥꯝꯅ ꯅꯥꯟꯕꯅꯦ. ꯑꯄꯥꯝꯕ ꯀꯥꯗ ꯑꯗꯨꯝ ꯇꯨꯝꯃꯨꯔꯣ." "ꯆꯥꯕꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯆꯔꯥꯗꯣ ꯍꯦꯜꯂꯣ." ꯍꯥꯏꯔꯝꯂꯒ ꯒ꯭ꯔꯣꯡ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯆꯠꯈ꯭ꯔꯦ. "ꯅꯨꯡꯁꯤꯒꯦ ꯇꯧꯔꯒ ꯁꯤꯒꯅꯦꯜ ꯃꯥꯡꯕ ꯑꯃ ꯌꯥꯎꯔꯤ." ꯂꯩꯆꯤꯜ ꯆꯠꯅ ꯋꯥꯈꯜꯗ ꯃꯊꯪ ꯏꯊꯔꯛꯄꯒꯨꯝ ꯄꯥꯏꯊꯣꯔꯛꯂꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ. ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯎꯗꯕꯗ ꯎꯅꯤꯡꯂꯤꯕ? ꯎꯔꯒꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯏꯀꯥꯏꯕ ꯐꯥꯎꯔꯤꯕ, ꯂꯛꯅꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯍꯟꯕ, ꯃꯍꯥꯛꯀꯤ ꯃꯣꯃꯣꯃꯤꯅꯣ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏ ꯅꯝꯊꯈꯤꯕ, ꯇꯠꯇꯅ ꯊꯃꯣꯏ ꯃꯥꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯦ ꯋꯥꯈꯜ ꯃꯍꯥꯛꯇꯁꯨ. ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ, ꯑꯩꯗꯤ ꯅꯪꯒꯤꯅꯤ, ꯅꯪꯗꯤ ꯑꯩꯒꯤꯅꯤ. ꯁꯦꯝꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯈꯣꯟꯊꯣꯛꯂ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯁꯨꯝꯗꯨꯅ ꯊꯣꯛꯂꯛꯄ꯭ꯔꯥ? ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯤ ꯃꯅꯨꯡꯗ. ꯏꯔꯥꯡꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯦ. ꯅꯨꯄꯤ ꯑꯃ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯝꯕꯇ ꯅꯠꯇ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯐꯪꯂꯛꯄꯅꯤ. ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯏꯔꯥꯡ ꯑꯗꯨ ꯏꯝꯐꯥꯜ ꯃꯌꯣꯜꯂꯝ ꯌꯧꯔꯛꯂꯦ. ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯆꯠꯂꯤ. "ꯃꯤ ꯍꯥꯠꯄ ꯃꯤ ꯄꯨꯊꯣꯛꯀꯗꯕꯅꯤ. ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ." ꯍꯛꯆꯥꯡꯗꯣ ꯊꯦꯡꯅꯔꯛꯈꯤꯕ ꯃꯤꯗꯣ ꯄꯦꯟꯗꯅ ꯄꯥꯎꯗꯝꯂꯤ. "ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯄ꯭ꯔꯣ? ꯁꯥ ꯁꯟ ꯍꯥꯠꯄꯗꯧꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯤꯍꯥꯠ. ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ." ꯐꯣꯟꯗ ꯌꯦꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ. ꯉꯥꯟꯕꯇ ꯅꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯖꯕ ꯀꯌꯥ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯣꯇꯣ ꯅꯝꯂꯒ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯔꯛꯏ. ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯕ꯭ꯂꯔ ꯆꯠꯍꯜꯂꯦ. ꯂꯩꯆꯤꯜ ꯍꯛꯆꯥꯡꯗꯣ ꯎꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯤ. ꯃꯄꯤꯗꯨ ꯇꯞꯅ ꯂꯦꯞꯄ ꯂꯩꯇ ꯄꯜ ꯅꯝꯈꯥꯏꯗꯨꯅ ꯃꯊꯟꯇ ꯇꯥꯔꯛꯏ. ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯔꯥꯎꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯇꯣ. ꯍꯔꯥꯎ ꯆꯦꯟꯁꯤꯟꯖꯔꯛꯄ ꯑꯉꯥꯡꯗꯣ ꯁꯨꯃꯥꯡꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯈꯤꯗꯦ. ꯀꯔꯤ ꯁꯛꯇꯝꯕꯨ ꯎꯔꯨꯔꯕ? ꯃꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡꯅꯤ. ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯝꯕ. ꯃꯤ ꯀꯌꯥꯅ ꯍꯛꯆꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯞꯈꯤꯕ ꯃꯤꯀꯞ ꯀꯌꯥ. ꯐꯣꯟ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯅꯥꯀꯟꯗꯨꯗ ꯊꯝꯈ꯭ꯔꯦ. ꯉꯥꯟꯕꯅ,
ꯑꯁꯨꯛ ꯊꯤꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯒꯤ ꯃꯒꯨꯟ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯁꯦꯜ ꯅꯪꯅꯅꯤꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯈꯣꯏꯒꯤ ꯒꯦꯠꯇꯨꯗ ꯃꯤꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯅꯨꯝ ꯊꯣꯡꯖꯤꯜꯂꯛꯄ ꯌꯥꯎ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯤꯅꯤꯅ ꯃꯤ ꯍꯥꯠꯂꯝꯂꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯔꯗꯤ ꯑꯐ-ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯏꯃꯨꯡꯗ ꯀꯔꯤ ꯀꯣꯜꯂꯤꯒꯦ? ꯂꯩꯍꯧꯔꯤꯕ ꯃꯅꯤꯒꯤ ꯏꯁꯀꯣꯠꯁꯤꯡꯗꯨ ꯌꯥꯝꯗꯕꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯨꯗꯦ꯫ ꯑꯌꯥꯝꯕꯗꯤ ꯃꯅꯤꯒꯤ ꯃꯇꯨꯡ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯋꯥ ꯃꯌꯥꯝ ꯂꯥꯡꯅꯕꯗꯨꯗ ꯔꯤꯅꯥ ꯂꯩꯆꯤꯜ ꯊꯣꯛꯂꯛꯏ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯔꯕꯁꯨ ꯐꯥꯔꯝ ꯍꯥꯎꯁꯇ ꯃꯌꯥꯝꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯥꯕꯗꯨꯗꯤ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯥꯟꯕꯅ "ꯀꯩꯗꯧꯔꯤ ꯏꯃꯥ?" "ꯃꯤ ꯑꯃ ꯁꯤ ꯍꯥꯏꯕꯗꯨꯗꯅꯤꯅꯦ ꯇꯧꯔꯤꯕ ꯑꯁꯦ꯫ ꯒꯦꯠꯁꯦ ꯍꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯄꯥꯏꯔꯝꯕ ꯄꯣꯠꯅꯅꯤ ꯊꯥꯔꯛꯇꯣꯔꯤꯕꯁꯤ꯫ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯕ ꯍꯩꯕ ප්‍රꯖꯥꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯁꯤꯟꯅꯗꯕꯁꯦ ꯐꯅꯌꯥꯝꯗꯤ ꯍꯩꯔꯕꯅꯤ꯫ ꯑꯃ ꯇꯧꯔꯦ ꯁꯔꯀꯥꯔꯗ, ꯑꯃ ꯇꯧꯔꯦ ꯁꯔꯀꯥꯔꯗ꯫ ꯄ꯭ꯔꯖꯥꯒꯤ ꯃꯤꯅꯥꯏꯅꯦꯗꯣ ꯆꯨꯝꯃꯤꯗ꯫ ꯉꯥꯟꯕꯅ "ꯏꯃꯥ, ꯋꯥꯔꯤ ꯁꯥꯟꯅꯕꯅꯗꯤ ꯐꯔꯣꯏꯗ꯭ꯔꯣ?" ꯀꯔꯥꯏꯗꯒꯤ ꯒꯦꯠꯁꯦ ꯍꯦꯛ ꯍꯥꯡꯂꯨꯕꯗꯅꯦ ꯅꯨꯡꯅꯒ ꯊꯥꯔꯛꯇꯣꯔꯤꯕꯅꯤ꯫ ꯀꯣꯛꯀꯥꯁꯦ ꯀꯥꯏꯗꯣꯔꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯒ ꯃꯔꯥꯏ ꯍꯟꯖꯈ꯭ꯔꯗꯕꯅꯤ꯫ ꯆꯪꯁꯤꯜꯂꯥꯎ, ꯀꯥꯟꯅꯗꯦ꯫ "ꯑꯍꯣꯏ ꯏꯃꯥ." ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯂꯥꯎ ꯈꯣꯡ ꯇꯧꯔꯝꯂꯒ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯔꯤꯅꯥ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯇꯣ, ꯑꯗꯨꯝ ꯃꯔꯥꯏꯅ ꯆꯠꯆꯈ꯭ꯔꯗꯕꯅꯤꯅ꯫ ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯕ, ꯃꯔꯥ ꯁꯤꯐꯝꯁꯨ ꯑꯣꯏ ꯂꯩꯔꯕꯅꯤ꯫ ꯂꯅꯥꯏꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯑꯦ ꯁꯔꯀꯥꯔꯗ꯫ ꯋꯥꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯥꯁꯦ꯫ ꯑꯩ ꯐꯥꯎꯕ ꯃꯌꯥꯝꯅ ꯈꯪꯂꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯑꯁꯣꯝꯗ ꯀꯔꯝꯍꯥꯏ ꯇꯧꯔꯝꯗꯣꯏꯅꯣ?" "ꯆꯨꯝꯃꯦ ꯏꯃꯥ, ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯝ ꯋꯥꯠꯂꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯕ ꯆꯥꯛꯄꯗꯨꯒꯤꯗꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯖꯅ ꯆꯠꯇꯨꯅ ꯋꯥꯀꯠꯄꯁꯨ ꯌꯥꯏ꯫ ꯃꯣꯏꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒ ꯃꯥꯡꯂꯤꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯈꯛꯇꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯃꯥꯡꯍꯟꯖꯕ ꯄꯜꯂꯕꯗꯤ ꯂꯣꯏꯅ ꯌꯥꯔꯣꯏꯗ." ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ꯫ ꯈꯔ ꯆꯤꯛꯂꯛꯄꯗꯨꯗ ꯀꯅꯥꯅꯣꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯁꯣꯟꯊꯥꯡꯅꯅ ꯇꯥꯈꯤ꯫ ꯂꯩꯆꯤꯜꯅ "ꯏꯃꯥ, ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ꯭ꯔꯥ?" "ꯍꯣꯏꯅꯦ, ꯇꯥꯍꯧꯏꯅꯦ." ꯁꯈꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯉꯥꯛꯇ꯫ "ꯑꯁ, ꯑꯌꯣ, ꯃꯩ ꯆꯤꯡꯂꯤꯕꯅꯤꯅꯦ." ꯋꯥꯁꯤꯃꯛꯇꯪ ꯍꯥꯏꯔꯒ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯅ "ꯅꯍꯥꯟꯁꯨ ꯆꯥꯛꯈꯨꯝꯒꯤꯗꯣ ꯁ꯭ꯄꯥꯔꯛ ꯇꯧꯔꯛꯄꯅꯦ." ꯁꯈꯤꯅ "ꯄꯥꯏꯔꯨꯔꯅꯨ, ꯑꯩ ꯑꯝꯇ ꯁꯦꯝꯂꯨꯈꯤꯒꯦ." ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯅꯥꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯝꯂꯒ "ꯅꯄꯥꯕꯨꯡꯗ ꯐꯣꯟ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯆꯪꯈꯤꯕꯒ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯅꯨꯄꯥ ꯃꯍꯥꯛꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯕꯔꯥ? ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯃꯥꯅ ꯊꯥꯡꯀꯠꯇꯨꯅ ꯇꯥꯔꯤ ꯍꯥꯏꯕꯒ ꯍꯧꯔꯛꯏ꯫ "ꯀꯤꯗ꯭ꯔꯣ ꯏꯔꯥꯡꯁꯦ?" ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏ ꯃꯍꯥꯛꯇꯨ ꯅꯨꯄꯥ ꯃꯍꯥꯛꯅ ꯄꯥꯏꯈ꯭ꯔꯕ, ꯀꯅꯥꯅ ꯄꯥꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯐꯥꯎ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯂꯕꯅꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯖꯔꯁꯨ ꯄꯤ ꯅꯣꯒꯟꯕꯤ, ꯏꯀꯥꯏ ꯊꯤꯒꯟꯕꯤꯅꯤ꯫ ꯇꯞꯅ ꯃꯍꯥꯛꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯃꯛ, "ꯀꯤꯗꯦ." ꯉꯥꯟꯕ ꯐꯣꯟꯗꯨ ꯃꯦꯠꯅ "ꯀꯩꯒꯤ?" "ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩꯔꯕ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯒꯤ ꯀꯤꯗꯣꯏꯕ?" ꯃꯈꯥ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ, ꯀꯥꯔꯟꯁꯨ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯈꯤꯗꯕꯗꯨꯗ ꯏꯀꯥꯏ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ꯫ "ꯑꯣꯏ, ꯆꯥꯛ ꯊꯣꯡꯉꯕꯣ?" ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤ ꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ꯫ ꯊꯥꯅꯤꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ "ꯌꯨꯝ ꯂꯩꯕ꯭ꯔꯣ? ꯏꯔꯥꯡꯁꯤꯗ ꯑꯩ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ?" "ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯏꯔꯥꯡ ꯀꯟꯕ꯭ꯔꯕ?" "ꯀꯟꯗꯦ, ꯍꯧꯔꯛꯐꯝ ꯑꯣꯏꯕꯩ ꯋꯥꯅꯤ." "ꯇꯥꯅꯤꯡꯗꯦꯕ, ꯐꯖꯅ ꯈꯨꯝꯍꯩꯇ꯭ꯔꯣ? ꯏꯃꯥꯗꯤ ꯊꯣꯛꯑꯝꯃꯅꯤꯅ." "ꯅꯪꯗꯤ ꯈꯪꯅ ꯍꯪꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯗꯨꯅꯅꯤ ꯏꯔꯥꯡ ꯁꯥꯒꯠꯂꯤꯁꯦ." "ꯏꯆꯟꯗꯣ ꯃꯊꯟ ꯂꯩꯍꯧꯕꯅꯦ, ꯈꯔ ꯌꯦꯡꯕꯤꯔꯨꯆꯣ, ꯀꯤꯔꯝꯃꯅꯤ." "ꯐꯅꯤ, ꯅꯆꯟꯗꯣ ꯈꯪꯒꯅꯤꯕ꯫ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯂꯦꯝꯅ ꯊꯥꯔꯣꯏꯒꯦ꯫ ꯅꯃꯥꯏ ꯁꯣꯏꯔꯣꯏꯅꯦ ꯅꯪ." ꯊꯥꯅꯤꯜ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯊꯝꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯤꯁꯤꯡꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯤ ꯈꯔ ꯌꯥꯝꯅ ꯆꯠꯄ ꯂꯝꯕꯤꯂꯣꯝꯗ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫
ꯊꯥꯅꯤꯜꯁꯨ ꯇꯅꯨ ꯍꯣꯏ ꯌꯧꯔꯗꯨꯅ ꯗꯥꯏꯔꯤ ꯃꯆꯤꯟꯗꯨꯗ ꯐꯝꯂꯒ ꯇꯅꯨ! ꯇꯅꯨ! ꯇꯅꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯪ ꯀꯤꯔꯝꯃꯅꯤꯅ ꯁꯦꯟꯅꯕ ꯂꯥꯛꯄ꯫ ꯏꯁ, ꯀꯤꯖꯗꯦ, ꯑꯩ ꯀꯩꯝ ꯀꯤꯖꯗꯦꯀꯣ꯫ ꯐꯝꯃꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯦ, ꯑꯩ ꯑꯗꯨꯝ ꯂꯦꯞꯆꯒꯦ꯫ ꯅꯣꯏꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯉꯝꯅꯤ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕꯣ? ꯑꯗꯨꯝ ꯂꯝꯄꯥꯛꯇꯨꯗ ꯆꯦꯟꯕ ꯇ꯭ꯔꯦꯟꯗꯨꯗ ꯇꯥꯔꯝꯕꯅꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯣꯔꯤꯕꯅꯣ? ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯗꯤ ꯂꯣꯏꯅ ꯆꯪꯂꯛꯂꯗꯕꯅꯤ꯫ ꯍꯌꯦꯡ ꯈꯔ ꯑꯃꯨꯛ ꯊꯣꯛꯀꯅꯤ, ꯍꯪꯆꯤꯠꯅ ꯈꯤꯇꯪ ꯑꯃꯨꯛ, ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯗꯕꯅꯦꯗꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯥꯏꯕꯅꯦ꯫ ꯂꯣꯌꯥ ꯁꯣꯝꯗ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯗ ꯂꯝꯕꯤꯗꯣ ꯃꯌꯥꯝꯅ ꯊꯠꯇꯅ ꯆꯠꯐꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯥ ꯁꯥꯔꯕꯅꯤ ꯃꯥ, ꯃꯁꯝꯗꯨꯗ ꯑꯃꯨꯛꯇꯪ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯥꯜꯂꯒ꯫ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣꯕ? ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯧꯔꯛꯂꯦ꯫ ꯋꯦꯇꯤꯡ ꯁꯤꯠ ꯑꯃꯒꯤ ꯃꯌꯥꯗ ꯈꯥꯝꯂꯒ ꯀꯨꯝꯊꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯤ ꯀꯅꯥꯗꯅꯣ ꯈꯪꯗꯦ, ꯄꯨꯡꯇꯧꯗ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯨꯡꯗꯒꯤ ꯀꯧꯔꯛꯏ, ꯂꯣꯌꯥ!